The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi global mobile communication is achieved through A. Radio communication, B. Microwave communication, C. IR communication, D. Satellite communication. Malem asi sinba thungna mobile communication tawba ngamlibasi makhada piribasing asidagi karambadagino. Ahanbada radio communication, ani subada microwave communication, ahum subada IR communication, mari subada satellite communication. Masigi ani suba wahang asidi Gandhiji launched his first successful satyagraha in A. Dandi, B. Bardoli, C. Chauri Chaura, D. Samparan. Gandhiji na mahaki ahanba satyagraha du mapung phana pangthokpa ngamkhiba du karamba mafamdano. Ahanbada Dandi, ani subada Bardoli, ahum subada Chauri Chaura, mari subada Champaran. Ngasigi ahum suba wahang asidi the difference in years between Brikama era and the Christian era is A. 78, B. 57, C. 135, D. 58. Brikama era amasung Christian era anigi marakta khenaba leiriba chahi masing asi kayano. Ahanbada 78, ani subada 57, ahum subada 135, mari subada 58. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki midang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsaragani. Mamangi video da hangjakiba wahang ahum ahanbada the city of Agra was founded by A. Sikandar Lori, B. Khizra Khan, C. Barlo Lori, D. Firoz Tulak. Hairiba wahang asigi achumba paukhumna A. Sikandar Lori ni. Ani suba wahang da when does India observe National Science Day? A. February 24, B. February 28, C. March 28, D. March 4. Hairiba wahang asige chumba paukhumna B. February 28 ni. Ahum suba wahang da the stone formed in human kidneys consists mostly of A. Calcium oxalate, B. Sodium acetate, C. Calcium, D. Magnesium. Hairiba wahang asige chumba paukhumna A. Calcium oxalate ni. Ngasigi oinadi hairiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oirga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.